Welcome back to my YouTube channel guys. Ngasi kay room shift tawri yang mèo. Pho thoi loi na number fridge na chungwa. Loina pukre. Washing machine, fridge. Loina room shift tawwa ki pukre. Mathang mathang at. Okay. Po chaya nam ban loina pul. Pu ba lui jale. Cái tao là ngasi matan puro ado last date oi re ngasi rồi nó mất puro ni to last day oi ngang được tung bao ni last day oi bani na ngasi aroi boy na matan gi party ama to sani tao no puro ko ni matan kari noi tan de se lai re party se nang thabak lai tho no si semo semo em mem se ai khot thabak chu dab ne hai ga dra khot che wasak pa ya no khar paisan re he lang tik kalan ni khut ate pura sija se me mik udo na to me ji khut ate pa ne se me mik ya dam na si de dai matan phung no cha thar ni ngasi aroi ba bidai oi na si girum si oi na cha ba lùi đó mà tung ra khơi xe bộ lập nó thấy chứ là cái bộ lập nó hồi cho nó nè hôm room chỉ bị đại pi nào ba bộ chạy lối nó hồi đó cả nâu room đồ thầm mà nè rồi cái room cái tour riêng là cái cái process chất thấy số đó các con riêng mà mèo tour lên marinate tàu đi migraine này marinate cái đó mày nên tàu cái thuốc láครับบอก5 chai cơm từ lâu chắc cái tao không được cái hôm nay bù đá cái nấm mít là cái tuột bạ cái nó to rồi xin người ta hấp không cây rồi gì mà tùng ngầu kiếm nhau gì cây nào thì mà khôn được không là xiết mà ra đi quay bố chị quay bố chị xem sai cái mày ăn maru marang hai tare chang ju loi ram lo ha pe matam do ha pe masala kara nagan neli na tau ke tu adu kapla masala loi na mul helle bujik sa hapla ani je final Umem bujik loi na mak ready hoire cha na bagi tamakta lối nó thùng ra nó lùi đấy gì không cái sao rồi rồi last hai ta đấy ये नंगा बैठा है उसको नहीं दिया ना लग लो रे मटन ने हमें ngay luôn này मैम आधा प्लेट हमें है तूने गुर्दा भी दिया so मैम आई चा थर के हाउ थर के मैम यंग भी हो झूठ बोल रहा है so मैम चाक चा बलोई रे पोच कई तौर हो जाए नाइट की वही ना चाप मसाला ngòm bay vậy chạp so finally we room shift tàu đấy room another no xin rồi mình là cái gì sẽ shift tàu đó xem trên cái tấm này so shift tàu có lùi rồi cái miếng đi ngồi cái trong em room ready rồi đấy không chỉ này có gì room ra style ra bed space hay ta là có bunker chúng mình là room share tông này nhé có balcony nó sẽ lấy rồi cần mình sẽ lấy rồi đấy chiều thì bung nó tại rồi phải đĩa vào gì nó ông amma mà khai một ta đấy amma mà khai ta bớt đâu có yêu xem Dubai ki night life hay xem mandau ni pung tara mapan tara tahu man bani siang busy content phasa ko la ni ore balcony leiram ni na yam nuai ni se dom chat na ri pung ama ma khai ani da rap si bo ni se dum crowd oi ni ta le ko ayeng amuk ayeng ayuk kaya mag-view mo man yung laki ma'am washroom mo malay rin
ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯟꯒꯗꯕ ꯋꯥꯠꯂꯤ ꯁꯤꯁꯤꯡꯁꯦ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯅꯤ ꯁꯤ ꯑꯦꯔꯤꯌꯥ ꯑꯃ ꯂꯩꯔꯦ ꯑꯅꯤ ꯁꯨꯔꯦꯛꯅꯆꯤꯡꯕꯁꯤꯗ ꯊꯝꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯋꯥꯁꯔꯨꯝ ꯑꯇꯣꯞꯄ ꯁꯤꯅ ꯀꯃꯟ ꯋꯥꯁꯔꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯀꯤꯠꯆꯟ ꯂꯩꯔꯦ ꯀꯤꯠꯆꯟꯁꯤ ꯁꯤꯌꯔꯤꯡ ꯀꯤꯠꯆꯟꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯞꯁꯤꯡ ꯁꯤꯗ ꯂꯩꯔꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯁꯤꯗ ꯂꯩꯔꯦ ꯀꯤꯠꯆꯟꯒꯤ ꯋꯤꯟꯗꯣꯗꯒꯤ ꯁꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯦꯔꯦꯁꯇ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯗꯨ ꯑꯗꯨ ꯇꯦꯔꯦꯁ ꯀꯥꯕ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯚ꯭ꯌꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯒꯤ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯐꯖꯕꯅꯤ ꯌꯦꯡꯉꯣ ꯉꯔꯥꯡ ꯎꯠꯈꯤꯕ ꯑꯦꯔꯤꯌꯥꯗꯨꯅꯤ ꯁꯨꯃꯣꯝꯗꯁꯨ ꯂꯩꯔꯦ ꯐ꯭ꯂꯥꯏꯠ ꯄꯥꯏꯔꯦ ꯁꯤꯅꯤ ꯗꯨꯕꯥꯏꯒꯤ ꯑꯣꯜ ꯗꯨꯕꯥꯏꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯣꯜ ꯗꯨꯕꯥꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯌꯨꯝ ꯀꯩꯅꯆꯤꯡꯕ ꯑꯗꯨꯝ ꯁꯣ ꯁꯤꯅ ꯍꯌꯥꯠ ꯍꯤꯜꯇꯟ ꯒ꯭ꯔꯥꯟ ꯍꯥꯏꯗꯣ ꯍꯣꯇꯦꯜꯅꯤ ꯍꯤꯜꯇꯟ ꯒ꯭ꯔꯥꯟ ꯁꯤ ꯔꯣड ꯂꯩꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯒꯥꯔꯤ ꯈꯨꯈꯥꯝꯁꯦ ꯂꯥꯏꯟ ꯑꯃꯗ ꯐꯖꯅ ꯈꯥꯝꯃꯤ ꯒꯥꯔꯤꯁꯤ ꯂꯥꯏꯟ ꯑꯃꯗ ꯐꯖꯅ ꯈꯥꯝꯃꯤꯁꯦ ꯑꯣꯝꯗꯁꯨ ꯄꯨꯡ 6 ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 6ꯇ ꯅꯨꯃꯤꯠꯁꯤ ꯇꯥꯗ꯭ꯔꯤ ꯁꯤꯗ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗ ꯇꯥꯕꯅꯤ ꯁꯤ ꯌꯦꯡꯉꯨ ꯌꯥꯝ ꯐ꯭ꯂꯥꯏꯠꯁꯦ ꯅꯛꯅ ꯄꯥꯏꯔꯛꯂꯦ ꯁꯤꯗꯗꯤ ꯌꯥꯝꯅ ꯅꯛꯅ ꯎꯕ ꯐꯪꯉꯤꯀꯣ ꯐ꯭ꯂꯥꯏꯠꯁꯦ ꯏꯃꯤꯔꯦꯠꯁꯅꯦ ꯁꯤ ꯑꯣꯜ ꯗꯨꯕꯥꯏ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯑꯦꯛꯁꯄꯦꯛꯇꯤ ꯌꯥꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯏꯟꯗꯤꯌꯥ ꯃꯆꯥ ꯏꯟꯗꯤꯌꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯥꯀꯤꯁꯇꯥꯟ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯃꯐꯝꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛꯇꯤ ꯐꯖꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯝ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯇꯦꯔꯦꯁ ꯌꯨꯁ ꯇꯧꯕ ꯌꯥꯏ ꯁꯤꯗ ꯗꯨꯕꯥꯏꯒꯤ ꯃꯐꯝ ꯑꯅꯝꯕꯗ ꯇꯦꯔꯦꯁ ꯌꯨꯁ ꯇꯧꯕ ꯌꯥꯗꯦ ꯄꯕ꯭ꯂꯤꯛꯅ ꯕꯦꯟ ꯇꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯦꯔꯦꯁ ꯌꯨꯁ ꯇꯧꯕꯁꯤ ꯌꯥꯕꯁꯤ ꯍꯥꯏꯔꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯐ꯭ꯂꯥꯏꯠꯁꯦ ꯌꯦꯡꯉꯣ ꯄꯩ ꯀꯔꯤ ꯃꯃꯥꯏ ꯀꯛꯈꯤꯗꯣꯔꯦ ꯁꯣ ꯁꯤꯅ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯛꯀꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯩ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯅꯝꯕꯅꯤ ꯆꯥꯟꯁ ꯐꯪꯉꯦꯅ ꯅꯝꯍꯧꯕꯅꯤ ꯕ꯭ꯔꯥꯗꯨ ꯂꯩꯇ꯭ꯔꯦ ꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯆꯠꯄꯗꯣ ꯍꯦꯂꯤꯄꯦꯗꯀ ꯂꯩꯔꯦ ꯂꯣꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯔꯨꯝ ꯑꯅꯧꯕꯗꯨꯅꯤ ꯐ꯭ꯔꯤꯖ ꯂꯩꯔꯦ ꯁꯤꯗ ꯑꯦꯀ꯭ꯋꯦꯔꯤꯌꯝ ꯂꯩꯔꯦ ꯀꯕꯔ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯀꯕꯔ ꯁꯤ ꯂꯩꯔꯦ ꯕꯪꯀꯔ ꯑꯩꯈꯣꯏ ꯁꯤꯗ ꯕꯪꯀꯔꯒꯤ ꯁꯤꯁꯇꯦꯝ ꯇꯧꯔꯦꯀꯣ ꯁꯤꯗ ꯕꯪꯀꯔ 3 ꯊꯥꯔꯦ ꯃꯤ 10 ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯕꯥꯜꯀꯅꯤ ꯊꯩꯖꯤꯟꯒꯗꯕ ꯋꯥꯠꯂꯤꯀꯣ ꯁꯤꯗ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯦ ꯂꯩ ꯑꯗꯨꯝꯕ ꯁꯤ ꯊꯩꯖꯤꯜꯂꯛꯈꯤꯗꯕꯅꯤ ꯈꯔ ꯃꯦꯁ ꯑꯣꯏꯔꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯇꯞꯅ ꯊꯩꯖꯤꯜꯂꯛꯄꯁꯤ ꯏꯚꯤꯅꯤꯡꯒꯤ ꯚ꯭ꯌꯨ ꯎꯕ ꯐꯪꯉꯦ ꯇꯧꯔꯤꯁꯦ ꯁꯥꯏꯠ ꯑꯃꯗ ꯍꯥꯏꯗꯤ ꯑꯣꯜ ꯗꯨꯕꯥꯏꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯀꯣ ꯅ꯭ꯌꯨ ꯗꯨꯕꯥꯏꯗꯗꯤ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯍꯥꯏꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯈꯤꯔꯣꯏ ꯃꯇꯝ ꯈꯔ ꯆꯪꯈꯤꯅꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯁꯨ ꯅ꯭ꯌꯨ ꯗꯨꯕꯥꯏꯗ ꯁꯤꯐ ꯇꯧꯕꯒꯤ ꯇꯞꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯏꯕꯅꯤ ꯁꯣ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯩ ꯗꯨꯕꯥꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯂꯩꯒꯦꯗꯣ ꯁꯤꯅꯤ
So ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯁꯤ ꯀꯝ ꯇꯧꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯁꯨ ꯑꯗꯨꯝ ꯑꯩ ꯐꯖꯕ ꯗꯨꯕꯥꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ UAE ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯣ ꯔꯨꯝ ꯇꯨꯔꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ